Masa solaba hogot kangkatuna tabak subang ngamdraba mapuroiba amade macha ani thaknaba hotnabada masagi kidney animak fail oiraklabe HOUJIK JNIMS hospital da LAIKANNARIBI Bishnupur district ke Bishnupur Awang Leikai Dagi Thaudam Premlata macha singi khanbada wakhagi awaba polum puduna leide Premlata HOUJIK JNIMS ke medicine ward da LAIKANNARE mahaki kidney animak ka hena sokshin khibana maram oiraga dialysis tawrabaso fagalakpagi thajaba uraktabana Nomagi chaningai fawba leitabagi waringai tanja asida mahaki kidney transplant taunaba lupa lakh ahom lising yankai kadaidagi puthokani amade kidney sinba ngamdragana taiban pan thadokpa taribra haibagi wakhalna achauba polum am oihore mahaki oiba fibam asida hiningdre haina ingamdaba amaga loyana poni tv da pawdam lakle na wabudi thama muk pharabajane bako do aina phajana khangdaba Sumana nabani kopani habisi basana khangdaba do hostan chalaga jiang kanda moina test taw kholo nara kan test taw jiang kanda khangapane ba kidney ne khone na du ne hare adai dialysis taw do bisem bu tawna ba na bu de haibane ba ko ada moi doctor aduna waiting list to khara sang na laiye duduna ne yaragadi RIMS ta oina kitang thuna chatlo RIMS natragana ye kono da chatlo na JNIMS chatlo na haiba da oina pisai khutong cha da chum laibado dudugi na khallaga chum laibane do doctor na amuk ngamda na mungdang amuk khalleba aise dang ko pasida amuk khallapida Jaro ye sida kuine laiba sida chuma him laiba yaro ye phando ina pukhalu thuna HOUJIK pukhalu hai moina de mitu da nungdang da ku nungdang da pukhatpu kutang na tai ja dare ayukta naisa chaning thaning ba pokta ba nei khui chatpuji wa ba thabak jam wa ba natraju thabak khatang chubungam da ba Madam Toba ije na kai gino chang wari je handak sida ai hana mamang ra phuk to de chumai no wa ba je handak yam wai na thabak su chapa sida sum hai ba aina na koi thabak su sadi ba ngang ina bu ngang ko chinang bu ko doro gina ma cha do bu ngai te da hai le yin hai aina ai yam ngai te yam wai isa je yam wai I thabak kitang chu bu ngam de hai thugodi na mai na Kanna nungaraktra kanda yengu badani sifibam tawlem yam thini henjal lerame dugadi aidi khajitang chopara na khanbane bako du khara thina choe na haire HOUJIK su antu sa law bune ba du moin hai tang choe khara choe dum kidney da khara choe na haire Nakal amoromda masagi anabana maram oiraga chetpa ngamdraba Premlata gi mapureiba Thaudam Open Awang Leikai Youth Club ALYC Bishnupur Ward number 1 Leikai gi Meeyam dagi paisa khaiduna Premlata gi layengbada mateng pangli Leikai gi miyoi singna mathanta ngairaba Opena Pali naina khaidoknaduna chak thinduna pijari Opena naha oiriba macha anina kamdongna hinghaugani khanbada awaba wakhalga loinana hinghore Kini animak fail oiduna layeng liba mahaki loinabe Thaudam Premlata bu naba faduna yumda halakpa kaurang nangai hauri Ai nupi je sabok pe potaro nangi layeng na bai sakya na masatpan lulun ba ma dum salame mama se lalon ba chatlami ba ko duga mama na sumaina fibam sokna sumaina narak pase bamu khangbirak ka kyam kuire khangba kuirak jama pungdok trabani na Masih farmasi guli lo na lupa taragi lo ba mangagi lo ba mayana bas malot tambani pungtok deba angang ikan badangang ani school kari kulise angang kangan deba Yungi awaba se pabung sunara ga leirabani oh dugi karanta kangan deba mano ubangam na bhana bada isagi anaba lo shilaga pun sumaina sulakani khangdabani na an masada leba anaba pumba lo shilaga imungi pumangam na bhana rakane bako mani aduni ma lot pegin tawri do sa no paungi cha se hedi school ju chatli ba paungi cha na kyan ani isa ni school kari se
nupi ngak toy doya nupi ama nupa ama nupi man ba moi de hose dum school dum like dum phajana tammi bana tra adum tammi mi adum fast ti dum la nga lai pai ena ko mana ko ne bani kan lai jam pa bani nga ni ji adu gi khan ba da mana maya na ba zu lot tam bani ai na ri ti ti hi ani um su dai dum ai gi lai ngam de ko na kai no sa Dapitista TOUBA ba ado doctor idak sijene adre mai bagi suon ba kut pa sun TOUBA tau kara tei mana masing dum tsara dum kangi uji ado si prare se tau duro bra keno na idu chat pa se kok tau re ba ado gum tau num tei raga dum leya Hiram asiga mari laina JNIMS ki director Dr. L. Debenga mahaki office chamber da Poni TV gi timga akhanana unabada imung asigi oriba awaw film asida hospital gi maikai dagi su kamdausigi haina khanaduna leiri haike hospital gi maikai dagi CMHT amade PMJAY gi makhada fanghanba yaba kanaba sing piduna amade imung manung gi miyoi sing gi marakta I chanaba kanagumbana kidney donate tawge haibi yawrabadi athubada kidney transplant tongnaba honagani haina phongdorakli मागे ऑपरेशन दरकार और तारगदी पंगदहन बगी दरकार ओरपनिना एनेस्थेसिया की डॉक्टर टीम मयाम से यूरोलॉजी की नेफ्रोलॉजी की मेडिसिन की एंडोक्राइन की लोइना कोई एनेस्थेसिया की कांगबुसिंग से पुन्ना कोई डिस्कस तौरकानेदा कोई से मागे तवे याब पुनमक तौजगनी कोई प्रेमलताना जिक्सी किडनी ट्रांसप्लांट दरकार ओरगसु कोई मैम संगना डिस्कस तौरगा मागे तवे याब लोइना तौजगनी अरुगा मसैदा मागी फैमिली की मागी इमुनुंगी मागी हस्बैंड खंगदे मागी रेस्पॉन्सिबिलिटी लोब ngamba मी दो कोई ताना जरगा तौबददी अखोइना किडनी ट्रांसप्लांट ngasi भाव तौजरी से अखोइना लैरगा नत्रगा बिजनेस तौरगा तौजबा मत नते मसी मामाना मसादा पीबा अदुगा मागी वाइफ ना हस्बैंड दा पीबा अदुगा हस्बैंड ना वाइफ दा पीबा नस्माइन तौना मोगी ब्लड रिलेशन याम अनकपा चिगी कोई विटनेस काजी लौनरगा evidence का से लेना रकांडा कोर्ट की अयाब यावरगा लीगली अखोइना तौजबनी मसैदा अखोइना अतोपदगी लैरगा नत्रगा बिजनेस की लमदा चंगसिलगा तौजब नसदे अना सिमदी कोई मणिपुर की प्रजा जिंगना अरुगा लोइना पेशेंट की पार्टी न सुमसी खंगबीबा अना कोई ngसाइगी बिमसा सिगी नंगनबा मागी मदर फादर मचिन मनाव हाइबा तारे ब्लड ग्रुप मानबा कोई टेस्ट मखल की मैम रिजेक्ट तौदनबा हाइबदी किडनी सी लौब याबा यादबा हाइबा रिमसागी इम्यून मेकानिज्म करमाइन तौबा हाइना टेस्ट मैम तौहिनी सी मतुंग यारे अन हाइबा सैदा हाइबा मतमदा अखोई लिस्ट हापसगनी और लिस्ट हाप मतुंगदा अखोई मासी तौबा याबा कोई पुनमक ऑनरेबल चीफ मिनिस्टर की मियंग मखादा कोई थबुकसिंगसे पुनना कोई पांथोकसगनी Hospital gi famungda awaba khanglibi Premlata gi imung asigi oiba fibam asida lamdam asigi pukchal chawraba miyoi singna chahi nauriba angang sing asigi damak khanbiduna angam mating pangduna imung asigi awabada saruk yaminana ba laikai gi miyam na pamle awaba taraba imung asida sel gi mating pangbiding ba lairabaso mobile GPay number 9366447129 Sophia Thodamgi Kuthangda tengbangbiba yagani loinana paliba lengak asinasu imung asigi oiba fibam asida mating kharada oirabaso pangbirabadi Chief Minister N Brain lairaba kana lejadraba miyoi singi maithongda momon nohanbage apamba adu fangle haina lawba yai